CBI na NHIDCL Executive Director Fare, Central Bureau of Investigation Bureau CBI na Senja Thumjagi Maralda National Highway and Infrastructure Development Cooperation NHIDCL Executive Director Maisnam Riten Kumar amasung Kolkata da Best Toba MS Mohanlal Jain gi Mihud Binod Kumar Jain Fare National Highway 37 ki lambi lane for the Pautok Saktohan Magi Project Amagamari Lena Completion Certificate Piba Amasung Matam Sangdokpagi Matangda Lupa Lakh Tara Lawi Haibagi Maralda CBI na Makoi Ani Fagat Kibani CBI gi team na Janari Bamyoy Asigi Office Amadi Mayumda Rechacha Badashel Oina Lupa Crore Aniga Lakh Humpunitoy Fagat Kibagal Loinana Riten Kumar Amasung Mahaki Mung Manungi Myoy Singi Mingda Labor Land Plot Mapan Amasung Apartment Kungi Che Sang Pangbangam Ke Mahak Hagem Palidagi ni Hairi Ngamkhaigi Sambal Kabal Lepnana Bakuki Sip Tara Marina Appeal Torakli Sanden District ki Indo-Myanmar ngamkhay da sambal khari ba simiyam gi yenglaga khudakta lepkadabane haina Kuki Zogi Siftara Marina Central Government na akan ba wafam thamkre Kuki Siftara Marina kuyek pido thadorakpa cherol amada hai BRTF ki kangbuna hauzi ngamkhay sambal khabagi thabak asi makha sathanaba thaurang tauriba si Kuki Zo miyam ge Mayoktani asigumba thabak asi makha tana taroidabani masiga loinana cherol asina hai madudi Kuki Zo singna taliba separate administration ke demand asi hek pidriwa fawba ngamkhay sambal khabagi thabak asi tauba yaroi kuyek piba singe manungda Khengzoi subdivision gi Kumkot Village ki Chief Sandel District Manipur ge T Gamnom gi Chief Thingpai Village ki Chief Thangting Village ki Chief Zangkol Village ki Chief TS Laijang Village ki Chief T Nampau Village ki Chief Gamphazon Village ki Chief New Somtal Village T Nampau Village Jomdal Village Faisang Village na sing bagini Nscn KYA gi Kangbu Singh na Assam Rifles ki camp ta Landakhre Nscn KYA gi militant ni singnaba singna haukiba tang 12 gi ayu anganbada Arunachal Pradesh ki Sanglam District ki Menmau area gi manung chanba Headman Village ta leiba Assam Rifles ki camp amada akanwa mong da Landakhre hairi pau asina makata na haribadi attack adu haukiba October 15 gi ayu anganba pung 2:13 dagina ahum taba fawgi marakta chatharakibani thaudok aduda militant sing adugi maikaidagi bom yauna afaba makhlgi khulai sing sijinake Assam Rifles ki maikaidagi so handuna pungkhai amarom hena nongmai kamnake thaudok aduda Assam Rifles ki personnel mari soke makhoigi manungda ani na hena fibam tina sokpadagi advanced medical hospital treatment gi dama ayu anganmada jorata leiba manga suba air force hospital da air lift tawduna lakatna bhonake makhoigi fibam luna leidi haire amaromda jaga aduda security force na questionduna January basing adu fanana ba operation chathari haire JNIMS ki matangda India ki president da wakat kadore Manipur ki khwaidagi chawba state na chalaiba medical college sama oiba Jawaharlal Nehru Institute of Medical Sciences JNIMS porongpat ki awat apasing ki matangda lebak asigi president Draupadi Murmu da wakat lagani haina relief committee JNIMS na thadorak pachirol amana Fongdokli relief committee asigi convener na thadorak pachirol amana hai health family welfare amadi ayush ki commissioner na secretary to governor su oiribani na PR manungda lamdam asigi hospital singda ahenba mijeng changlakani haina thajarambani adubu masigi onataina bamongda ngasi phawba JNIMS pu sauna mirai bibagi mami tari JNIMS saiba hospital asi Imphal East district ta leijarabasu atai district hospital singda anabagi pibam lusilaklaba matamda refer tofam oiribani JNIMS ta aphaba doctor kya leijarabasu matamga chunaba khulai leitabana awaba mayoknari maduna maram raga patient singna awaba kaya mayoknariba si kokhannaba lebak asigi president da wakatlagani hairi AR na police ka loina na chachakiba operation da drug la lon ba taruk fare Assam Rifles na Manipur police ka loina na senapati amasung Kangpok P district ka chachakiba anti narcotics operation da drug la lon ba miyai taruk gyam laba drug ka kona na fare hairi pau asina makhata na hairi bana Assam Rifles na Marjas Park ta chachakiba operation da brown sugar kg ahumga gram chatrukak kuntra taru phagat pangamke hairiba drug sing adu tongan ba soft case
चनीगा हुम्फुतरा हापलगा पुरमखिबनी फगलबा ड्रग्ससिंग अदु मार्केट लुपा crore 8.13 ओइगनी फारबा मियोइसिंग अदुगी मथक्ता मखाताबा इन्वेस्टिगेशन चथनबा पुलिस सिनखरे हाइरे हौखिबा निंथौकाबा नुमितना आसाम राइफ अमसुंग मणिपुर गिलोनाबदा लैरिबा जाकुरादोर द लोकल द साबा ही अमदा चिंगनिंगाई ओइबा पोलम कया अमा लोटसिलमलगा थनमले हाइबगी अखनबा पाउ अमा फंगबदगी मफम अदु चांगसिनदुना ऑपरेशन चतकी लोइनना ऑपरेशन अदुदा ही अदुगी मनुंगदा हापना लेरंबा याबा टैबलेट पीस लिसिंग तरा अमसुंग इसेल लाइट सिगरेट पैकेट लाख अमगा लिसिंग कोन मंगा लेरंबदगी लोकल विटनेस यावकुना यामलबा पोलमसिंग अदु फागतके फारबा मियोइसिंग अदु मखाताना वाहंग पाहंग जथबदा यामलबा ड्रग के पोलमसिंग अदु मणिपुरगे चुरचांदपुर डिस्ट्रिक्टगी मफम अदुदा पुरखिबने हाइबा कंफर्म तौरे फगलबा पोलमसिंग अदु लोकल मार्केट लुपा crore 9 लोंग के वैल्यू ओइगनी फारबा मियोइसिंग अदु मखोइदगी फगलबा ड्रग्ससिंग अदु कोनना मरि लेनबा पुलिस स्टेशन दा सिनखरे हाइरे येलहौ यू योंखलपगी मिंगदा मपानदगी सुंगलगा मणिपुरदा पुसिलकनबा थौरांग तौरे अक्टोबर 10 फावबदा यू सुंगबा योनबगी एप्लीकेशन पिसिलकनबा खंगनख्रे मणिपुरदा ना लाइनिंग लाइसोनगा मरि लेनना खुलसिंगदा सुंगलिबा यू सिंग लीगलाइज तौबा अमसुंग स्टेट असिगी सोथरकलबा इकोनॉमी असिगी फिबम फगत हनबा ngamnaba यू सुंगबा अमसुंग यू योनबगी अटिंगबा लौथोखराबा तुंगदा अखोइ पुमनमकना खनरंबा वाखलोन अदुगी वांगमदा मपालमदगी मणिपुर थारगा सेम साराबा यू पुसिलकनबा थबक लेंगाकना पैखलकपा हौरे हिरामसिगी मतंगदा मणिपुर लेंगाकी कमिश्नर एक्साइजना अक्टोबर 3 तथोकिबा नोटिफिकेशन अमगी मतुंग इन्ना लेबाक असिगी तोंगान मफमदा लैरिबा डिस्टिलरी मैन्युफैक्चर डिस्ट्रीब्यूटर कंपनी फार्मना चिंगबदा इंडियन मेड फॉरेन लिकर रम वाइल अमदे बियरना चिंगबा मणिपुरदा योनबगी दबक्ता अक्टोबर 10 गी नुंगथिन पुंग मरी फावबदा एप्लीकेशन फॉर्म पिसिलकपा यारगन हाइरे लंफेनपाता लेबा मणिपुर लेंगाकी कमिश्नर ऑफ एक्साइज के ऑफिसता मेंसिलबा फॉर्म पिसिलकदबने हाइनसु नोटिफिकेशन अदुदा पले हौकिबा सेप्टेम्बर मरी द मणिपुर लेंगाक नथोकिबा गेजेट नोटिफिकेशन अमगी मतुंगिना इंडियन मेड फॉरेन लिकर गी ममन अमसुंग पुथोक पुसिन तौबगी मतंगदा मयक सेंगबा वाफम कया फोंदोरकली बॉन्डेड की ओइना केस अमा पुथोक पुसिनगी ममल लुपा चामने होलसेल की ओइना लुपा निपु अमसुंग रिटेलर की ओइना लुपा 10 ने हाइरे हेडलिंग सास ओइना बॉन्डेड की ओइना लुपा 5 होलसेल की लुपा 5 रिटेलर की लुपा 5 नि मणिपुर की मपानदा लेबा डिस्टिलरी मैन्युफैक्चर डिस्ट्रीब्यूटर बॉटलर कंपनी फ्रॉम सिंगना मथौ ताबा डॉक्यूमेंट सिंगा लोइना मेंसिलबा फॉर्म ए अदु डिमांड ड्राफ्ट लोइना एक्साइज ता पिसिलकदबने फॉर्म पिसिनबा मतमदा प्रोसेसिंग फी ओइना लुपा 5,000 पीगदबने रजिस्ट्रेशन अमसुंग रिन्यूअल फी ना लुपा 5,00,000 नि रजिस्ट्रेशन फी अदु सेनबा चाही असिगी मार्च 38 दगी ना हौरगा कुमजा 2023 की मार्च 38 फावबगिनी कनागुम्बना तोंगान ब्रांड अमसुंग लेवल की यू योनिंगलबदी तोंगान एप्लीकेशन फॉर्म पिसिलकदबने हाइरे टोटल शटडाउन मियाम की पुंसिरोन द सोखनख्रे इंडियाना मणिपुर लौसिनखिबा अक्टोबर 15 बु यानिंगदा फोंदोकपा ओइना लोना यादे हाइना लाउथोखराबा लालहलुपसिंगना कौखिबा टोटल शटडाउन जनरल स्ट्राइक बन्ना सिंगबना मरम ओइरगा मियाम की पुंसिरोन द साउना सोखनख्रे खोंजक असिना मरम ओइरादुना स्टेट असिगी सेटमेलोन की मयोल ओइरबा ख्वारंबल कैथल अमसोंग मसिगी अकोइबदा लेबा दुकान सिंग थोंग हांगनाखिदे डिस्ट्रिक्ट अमगा फांगदुना चेनरंबा पैसेंजर बस सिंग चेनखिद्रे लेंगाकी लोइसंग अयामबदा एम्प्लॉई सिंगी काबगी चांग यामना हदकी लनाई अमसुंग गवर्नमेंट की महै लोइसंग पुमनमक्ता महै तंबा लमनके पैसेंजर पुबा गाड़ी अयामबा सर्विस तौनखिदे मारू ओइबा लंबी खरददी खुंताक लांसिबगी सक्तम उबा फंखे अदुबो स्टेट असिगी मफम अमतदा पामनबा थौदोक थोपगी पाउदे लेखिदे मणिपुर पुलिस अमसुंग पैरामिलिटरी फोर्स सिंगना हानदगी हेना कनबा सेक्शन थौरांग लौखटपदे उके अदुमोइनमक लनाई मियोइ खरगी गाड़ीदी महौसागुम अदुम चेनबा उके फिजियोथेरापिस्ट असेम रिटा की हक्सांग मथौ मंगम पांगथोक्रे इम्फाल पुलिस स्टेशन की मनुंग चनबा या स्कूल सिंगा कमलेक्ट लेबा मसागी मयुमदा सकंगदबा सिंगना मगोक कथांगना हंजिन तिनुना तमथिना हातोपिरम लबा फिजियोथेरापिस्ट अंगोम निंगोल असेम ओंग रिटा सही 63 की हक्सांग असि नुंगदेन मथौ मंगम पांगथोक्रे मिहाद असिगी मतंगदा फंगबा पाउना हाई पुलिसना मिहाद पसिंग फाननाबा यामना कना खोंगोल लिरे एसआईटी सेमदुना आईजी अमगी मिजेंग मखादा इम्फाल वेस्ट डिस्ट्रिक्ट की एसपी यावना मिफम फमदुना मिहाद पदु कनानो
haiba thidoknaba honare mihat aduda sizinnakiba thang macha adu pulisna mangjongna fangkiba laikre thang adu plasticna makhok panba yumda ensang soibada sizinnaba arangba thang adunei yum aduda makhl makha kayagi thang mayam amasu leirami mihat aduda senaribaduna thang adu lauthoklaga tawaina hanjin hanjin makokta thillaga hatkibani aduga madugi khonggun buthatpo oina thang adu ningtina chamthoklaga thamlammi haiba khangbangamki adubu manakta leiba CCTV footage sing check tawbagi thabak chathari Jailda Laiba Minister Sing Lokthoknaba Bill Singi JPC da Yauroi Congress na Union Minister Kiran Rijijuda atai opposition party single loinana makoi satiba maral singi matangda thangana numit kuntrani phajuna leiraba makok thongba government function rising lokthoknabagi matangda bill ahum adugi matangda joint committee on parliament yauroi khangankre opposition party sina committee adu boycott tawnaba amata oina warep laukibaga party aduna warep adu union parliamentary affairs minister adu da khangankibani Trinamool Congress Shiva Sena UBT amasung Aam Aadmi Party yamdrabada party ahumna makoi committee adu da yauroi haina hana laktokre Monsoon session gi aroiba numita Home Minister Amit Shah na Government of Union Territories Amendment Bill Constitutional Bill amasung Jammu and Kashmir gi recognized an Amendment Bill hyriba Bill ahum adu Lok Sabha da putoki law sing aduna sathiba maral sing gi matangda thangana numit kuntrani farba Prime Minister Chief Minister sing lokthoknaba wafam thamlei House na bill adu JPC amada thadake JPC adu da Lok Sabha gi member kunmatoi Rajya Sabha dagi tara yaugani adubu committee adu hauzik phawba semdri Japan gi matungda Malaysia da su flu sandorakpadagi emergency laukthokre Japan da akangba moong da influenza flu sandoroktuna awaba mayoknaringai cherak asida Malaysia da su paksana flu sandorakpadagi leibak pumbada emergency laukthokre hairi Malaysia Education Ministry Makedi Fongdokli report amagi matungina hauzik phawagi manungda subnagi school gi mahairoi khakta lising taruk hena positive oiba thengnakre maram aduna lebak asigi atopa school singda tamliba mahairoi singda laichet asi paksana makhatana sandurakta bagi damakta emergency laukthokpaga loinana school sing thingjinkre Malaysia gi Education Ministry gi Makedi gi Fongdokli matungina lebak asida influenza sandurakpagi maong asi mamangda covid laichet sandurakhiba aduga chap manana atenba matangi manungda sandurakibani hairi Jaisalmer Jodhpur lambida bus mai chakpada mioi kunsire Jaisalmer Jodhpur highway da AC speaker bus ama mai chakpadagi thaudokta mioi kunsekre mioi 13 kanba ngamhore bus mai chaklakpadagi mioi kyana thongnau mingsel tugaibaga chongthorake mi kanba amasung mateng pangki thabak paikhatnaba honabada minute jangkhai rom panthake tungda army personnel sing thonglakhibaga loinana bus ki thong phakairaga mioi sing adu kanba ngamki thaudo asik matangda Prime Minister Narendra Modi na awaba phongdokhibaga loinana leikidraba mioi singda lupa lakh ani exgratia piragani laukthokre Social media platform X thadorakpa cherol amana Prime Minister na leikidraba mioi singi imung manungda lupa lakh ani exgratia piragani asok apan nanglaba singdana lupa lising yang kai piragani haike Bihar da NDA maithiragani handak pangthokadoriba Bihar ge Assembly election da National Democratic Alliance NDA maithiragani haina Jan Churus Party gi lusingba Prasad Keswar na Fongdokre handak chemical asida mahak mirep oibagi mahutta party gi mapangal kangkat hanaba honabada hena pungning sanglagani hairi Jan Churus Party gi oina Raghopur Assembly constituency da mirep ama thadokpa laikre Prasad Keswar gi mahutta thadoragliba mirep adu Tejasi Yadav ka lamba pagadori Hamas na phakiba Nepali macha bipin gi asib haksang sinarakre Israel amadi Hamas ani gi marakta chahi ani chupna songnarakiba lal loisin kibadagi Hamas na sinarakiba asib haksang singe manungda Nepali macha bipin joshi gi su yaurakre panbayabadi chahi haukiba chahi lisingani kulhumdoi gi October Tareta Israelda Hamas na landarakuna lanfa chani romphadna pukiba adugi manungda Nepali macha bipin su yaukibani madugi manungda Hamas na mahakpo hatkibani laloisinba ngamdaba maramna bipin gi asib haksang
pidana lakibani adubu lan hek loisinbaga lan pa thadokpa amadi asiba haksang Israel da Hamas na sinarakpa aduda bipingi asiba haksang su yarakibani nakalamarom Israel amadi Hamas ki lal loire hairabasu haukiba pungkun mari ki manungda Gaza City da Israel ki lan misingna Palestine mga hatkre lan asida sikiba Palestine masing lising humpu tere ka sanipan ka humpu mapan sukre